ꯕꯤꯁꯃꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯊꯣꯛꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯂꯔꯥꯝ ꯊꯦꯡꯅꯔꯝꯃꯤ ꯕꯂꯔꯥꯝꯅ ꯅꯍꯥꯛꯀꯤ ꯁꯣꯏ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯕꯤꯁꯃꯅ ꯑꯩꯒꯤ ꯀꯣꯂꯣꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯂꯔꯥꯝꯅ ꯃꯥꯅ ꯉꯥꯡꯉꯤꯕ ꯏꯪꯂꯤꯁ ꯑꯁꯤꯕꯨ ꯆꯩꯅꯥꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ ꯕꯂꯔꯥꯝꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯃꯤꯠ 30ꯅꯤꯒꯤ CEO ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯤꯒ ꯌꯦꯡꯂꯨ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 2-3 ꯐꯥꯎꯕ ꯂꯩꯕ ꯉꯝꯃꯣꯏ ꯊꯥ ꯑꯃꯒ CEO ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯄꯅꯤ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯄꯔꯤꯃꯜ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯔꯤꯃꯜꯅ ꯕꯂꯔꯥꯝꯗ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯅ CEOꯒ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯨ ꯃꯤꯇꯤꯡ ꯑꯗꯨ ꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯂꯥꯛꯂꯔꯣꯏꯗꯕꯅꯤ ꯕꯂꯔꯥꯝꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯨꯜꯂꯒ ꯉꯥꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯄꯔꯤꯃꯜꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯃꯅꯤ ꯅꯪꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯆꯧꯀꯤ ꯑꯁꯤ ꯅꯪ ꯀꯔꯝꯅ ꯃꯨꯟꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯔꯤꯃꯜꯅ ꯕꯂꯔꯥꯝꯗ ꯊꯧꯖꯤꯜꯂꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯑꯗꯨꯗ CEOꯒ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯎꯅꯅꯕ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯩꯇ꯭ꯔꯥꯅ ꯚꯤꯁꯃꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩꯅꯗꯤ ꯍꯥꯟꯅ ꯈꯪꯅꯩ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯤꯇꯤꯡ ꯇꯧꯔꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯈꯪꯕ ꯇꯥꯔꯕꯅꯤ ꯚꯤꯁꯃ ꯃꯊꯟꯇ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯕꯂꯔꯥꯝꯅ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯑꯅꯧꯕ ꯂꯥꯛꯂꯤꯕ CEOꯁꯦ ꯇꯦꯝꯄꯣꯔꯥꯔꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯦꯟꯅ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯃꯤꯇꯤꯡ ꯑꯁꯤ ꯁꯤꯟꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯂꯔꯥꯝꯅ ꯚꯤꯁꯃꯕꯨ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯈꯔ ꯊꯝꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯚꯤꯁꯃ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯥꯏꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯕꯣꯜ ꯑꯃꯃꯝ ꯂꯩꯕꯅꯤ ꯕꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯝꯃꯨ ꯑꯗꯨꯒ ꯕꯣꯜꯗꯣ ꯀꯥꯝꯕ ꯂꯣꯏꯔꯒ ꯑꯃꯅ ꯑꯃꯒꯤ ꯕꯣꯜꯗꯣ ꯊꯨꯒꯥꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯨꯒꯥꯏꯅꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯕꯣꯜꯗꯣ ꯀꯥꯏꯗꯕꯤꯗ ꯂꯩꯇꯥꯔꯒꯗꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯗꯣ ꯊꯥ 2ꯒꯤ ꯇꯣꯂꯣꯞ ꯑꯁꯦ ꯕꯣꯅꯁ ꯑꯣꯏꯅ ꯄꯤꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ ꯊꯥ 2ꯒꯤ ꯇꯣꯂꯣꯞ ꯕꯣꯅꯁ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯣ ꯍꯥꯊꯨ ꯕꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯀꯥꯝꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯒꯤ ꯕꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯣꯜ ꯑꯗꯣ ꯊꯨꯒꯥꯏꯅꯕ ꯂꯣꯏꯕ ꯃꯇꯨꯡꯗ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯠꯇꯒꯤ ꯃꯈꯨꯠꯇ ꯕꯣꯜ ꯑꯀꯥꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯤꯁꯃꯅ ꯌꯦꯡꯉꯨ ꯅꯈꯣꯏꯗ ꯑꯩꯅ ꯕꯣꯜꯗꯣ ꯄꯤꯕ ꯃꯇꯝꯗ ꯕꯣꯜ ꯑꯗꯨ ꯅꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅ ꯊꯨꯒꯥꯏꯅꯩ ꯀꯔꯤꯒꯨꯝꯕ ꯕꯣꯜ ꯑꯗꯣ ꯑꯃꯠꯇ ꯊꯨꯒꯥꯏꯅꯗꯕꯤꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯕꯣꯅꯁ ꯑꯗꯨꯁꯨ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯐꯪꯐꯝ ꯊꯣꯛꯇ꯭ꯔꯥ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯅꯝꯃꯠꯇꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯈꯜꯗ ꯈꯟꯕꯅꯤ ꯇꯤꯝ ꯑꯣꯏꯅ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯑꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯁꯥ ꯈꯛꯇꯒꯤ ꯈꯟꯗꯕꯤꯗ ꯀꯝꯄꯅꯤ ꯑꯁꯦ ꯑꯄꯨꯟꯕꯒꯤꯅꯤ ꯈꯜꯂꯗꯨꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯚꯤꯁꯃꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯔꯛꯇꯨꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨ ꯚꯤꯁꯃꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯀꯝꯄꯅꯤ ꯑꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯕꯂꯔꯥꯝꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯨꯕ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯩꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯔꯝꯃꯤꯅ ꯃꯌꯥꯝꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯩꯗꯨꯅ ꯄꯨꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯜꯗ ꯃꯥꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯝꯃꯤ ꯅꯍꯥꯛ ꯑꯁꯦ ꯃꯍꯥꯛꯄꯨ ꯍꯨꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯑꯁꯤ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯂꯔꯥꯝꯅ ꯄꯔꯤꯃꯜꯗ ꯁꯥꯎꯔꯝꯃꯤ ꯚꯤꯁꯃꯅ ꯆꯩꯇ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯅꯪꯅ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯈꯤꯕ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯀꯗꯔ ꯐꯗꯔꯒꯤ ꯃꯤ ꯃꯥꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯝꯃꯤꯅ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯅ ꯚꯤꯁꯃꯗ ꯍꯥꯏꯔꯝꯃꯤ ꯐꯤꯜꯗ ꯁꯥꯏꯟꯁꯀꯤ MD ꯔꯥꯘꯕꯟ ꯑꯃꯁꯨꯡ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯁꯀꯤ ꯕꯂꯔꯥꯝꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯘꯕꯟꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ CEO ꯑꯣꯏꯒꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯑꯣꯏꯔꯤꯕꯗꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯀꯝꯗꯧꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯝꯂꯝꯃꯤ ꯃꯗꯨꯅ ꯔꯥꯘꯕꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯔꯥꯏꯖ ꯑꯁꯦ ꯁꯦꯟꯅꯕ ꯉꯝꯖꯗ ꯇꯥꯔꯒꯗꯤ ꯂꯥꯟꯗꯥꯁꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯁꯀꯤ ꯄꯣꯠꯆꯩ ꯊꯥꯔꯤꯕ ꯈꯨꯡꯒꯪ ꯑꯃꯗ ꯍꯥꯟꯅ ꯂꯥꯟꯗꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯁꯤꯟ ꯑꯃꯗꯅ ꯈꯨꯡꯒꯪ ꯑꯃꯗ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯄꯨꯊꯣꯛꯂꯗꯨꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯁꯀꯤ ꯗꯨꯀꯥꯟꯗ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯡꯒꯪ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯁꯇ ꯌꯣꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯣꯟꯇ꯭ꯔꯦꯛ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯚꯤꯁꯃꯒꯤ ꯑꯣꯐꯤꯁꯇ ꯌꯧꯔꯛꯂꯝꯃꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯆꯩꯇ꯭ꯔꯥꯅ ꯎꯔꯨꯕꯗꯒꯤ ꯁꯤꯡꯒꯂꯥꯄꯥꯂꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗꯒꯤ ꯄꯣꯠꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯅꯕꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ
ꯃꯗꯨꯅ ꯃꯃꯥꯡ ꯊꯛꯇ ꯃꯈꯣꯏꯒꯤ ꯂꯝꯗꯒꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯌꯧꯔꯛꯇꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯣꯠ ꯌꯧꯔꯛꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯪꯉꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯩꯇ꯭ꯔꯥꯅꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯃꯤ ꯆꯩꯇ꯭ꯔꯥꯅ ꯁꯣꯂꯨꯁꯟ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯅꯤꯌꯔ ꯚꯤꯁꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯚꯤꯁꯃ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯃꯒꯤ ꯃꯅꯥ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩ ꯑꯗꯨꯒꯤ ꯃꯅꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯀꯣꯟꯅ ꯋꯥꯔꯤ ꯂꯥꯛꯈꯤꯅꯤ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯍꯦꯛꯇ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯅꯤ ꯃꯐꯝ ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯇꯨꯅ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯚꯤꯁꯃꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯃꯔꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯔꯤꯃꯜꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯗ ꯚꯤꯁꯃꯅ ꯅꯪꯒꯤ ꯅꯁꯥ ꯑꯗꯣ ꯑꯗꯥ ꯃꯊꯥ ꯁꯥꯕ ꯑꯣꯏꯅ ꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯄꯔꯤꯃꯜꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯔꯕꯅꯤ ꯌꯦꯡꯉꯨ MSc ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯔꯕ ꯑꯩꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯦ ꯑꯁꯨꯝꯅ ꯇꯧ ꯇꯥꯔꯕꯅꯤ ꯚꯤꯁꯃꯅ ꯃꯈꯥ ꯇꯥꯅ ꯄꯔꯤꯃꯜꯗ ꯋꯥꯍꯪ ꯇꯧꯕ ꯃꯇꯝꯗ ꯄꯔꯤꯃꯜ ꯑꯗꯨ ꯏꯁꯧ ꯂꯥꯡꯂꯛꯄꯗꯒꯤ ꯅꯪꯒꯤ ꯏꯁꯧ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯏꯁꯩ ꯑꯣꯏꯗꯨꯝ ꯇꯥꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯁꯩ ꯑꯗꯨ ꯇꯞ ꯇꯞꯅ ꯂꯩꯈꯠꯇꯨꯅ ꯊꯥꯔꯝꯃꯤ ꯇꯞ ꯇꯞꯅ ꯂꯩꯈꯠꯂ ꯊꯥꯕ ꯃꯇꯝꯗ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯕꯂꯔꯥꯝ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯚꯤꯁꯃꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯃꯥꯡ ꯐꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯏꯁꯩꯗ ꯃꯊꯟꯇ ꯂꯩꯈꯠꯆꯩ ꯃꯁꯤ ꯑꯣꯇꯣꯃꯦꯇꯤꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯂꯔꯥꯝꯅ ꯅꯪ ꯃꯅꯤꯡꯗ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯆꯩꯇ꯭ꯔꯥꯒ ꯐꯝꯍꯜꯂꯝꯃꯤ ꯕꯂꯔꯥꯝꯅ ꯃꯃꯥꯡꯗ ꯄꯔꯤꯃꯜꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝ ꯁꯤꯡꯗ꯭ꯔ ꯃꯍꯥꯛ ꯑꯁꯦ ꯁꯨꯝ ꯃꯃꯥꯡꯗ ꯐꯝ ꯇꯥꯔꯒꯗꯤ ꯏꯁꯩ ꯊꯥꯔꯛꯑꯅꯤꯅ ꯃꯅꯤꯡꯗ ꯐꯝꯍꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯄꯔꯤꯃꯜꯅ ꯃꯍꯥꯛ ꯑꯁꯦ ꯅꯪꯕꯨꯅꯦ ꯑꯄꯪꯕ ꯁꯤꯔꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡꯗ ꯐꯝꯈꯤꯕꯅꯤ ꯃꯍꯥꯛꯅ ꯆꯩꯇ꯭ꯔꯥꯒ ꯐꯝꯃꯤꯟꯅꯅꯤꯡꯕꯒꯤꯗꯃꯛꯇ ꯃꯅꯤꯡꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯕꯂꯔꯥꯝꯗ ꯍꯥꯏꯔꯝꯃꯤ ꯚꯤꯁꯃꯅ ꯆꯩꯇ꯭ꯔꯥꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯊꯤꯟꯖꯤꯟꯗꯨꯅ ꯏꯁꯩ ꯇꯥꯔꯝꯃꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯅ ꯇꯅꯦꯜ ꯍꯦꯛ ꯐꯥꯎꯕ ꯈꯨꯗꯤꯡꯒꯤ ꯆꯨꯠꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯈꯪꯈꯥꯝ ꯈꯥꯝꯂꯗꯨꯅ ꯃꯅꯤꯡꯗ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯝꯇ ꯈꯪꯖꯗꯕꯒꯤ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯩꯇ꯭ꯔꯥꯁꯨ ꯀꯔꯤꯅꯣ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯃꯅꯥꯀꯣꯡꯗ ꯍꯦꯗꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯕꯂꯔꯥꯝꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯇꯅꯦꯜ ꯍꯦꯛ ꯐꯥꯎꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯟ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯄꯔꯤꯃꯜꯅ ꯀꯔꯤꯅꯣ ꯍꯨꯔꯥꯟꯕ ꯐꯥꯔꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯒꯥꯔꯤ ꯑꯗꯨ ꯇꯅꯦꯜ ꯃꯅꯨꯡꯗ ꯈꯥꯝꯂꯗꯨꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯊꯥꯜꯂꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯚꯤꯁꯃꯅ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯆꯨꯞꯆꯕꯒꯤ ꯃꯈꯣꯟ ꯇꯥꯍꯟꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯩꯇ꯭ꯔꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ ꯏꯀꯥꯏꯖꯩ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯗ ꯌꯥꯝꯅ ꯀꯦꯖꯅ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯔꯥꯃꯔꯥꯖꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯗꯨꯅ ꯔꯥꯃꯔꯥꯖꯨꯒ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯔꯥꯃꯔꯥꯖꯨ ꯑꯗꯨꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯎꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯚꯤꯁꯃꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯆꯩꯇ꯭ꯔꯥꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯃꯦꯗꯥꯝ ꯁꯣꯝꯗ ꯂꯥꯛꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯔꯥꯃꯔꯥꯖꯨꯒ ꯑꯩꯒ ꯎꯅꯕ ꯄꯥꯝꯃꯤ ꯑꯗꯨꯗꯨꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯥꯃꯔꯥꯖꯨꯗꯨ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯖꯤꯜꯂꯝꯃꯤ ꯔꯥꯃꯔꯥꯖꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯆꯩꯇ꯭ꯔꯥꯅ ꯁꯤꯡꯒꯂꯥꯄꯥꯂꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯄꯣꯠ ꯆꯩ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨ ꯃꯈꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯃꯔꯥꯖꯨꯗ ꯍꯥꯏꯔꯝꯃꯤ ꯔꯥꯃꯔꯥꯖꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯈꯪꯕ ꯄꯥꯝꯂꯤꯕ ꯑꯗꯣ ꯌꯥꯝꯅ ꯊꯦꯡꯂꯦ ꯃꯈꯣꯏꯅ ꯐꯤꯜ ꯁꯥꯏꯟꯁ ꯀꯥꯡꯕꯨꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯈ꯭ꯔꯕꯅꯤ ꯆꯩꯇ꯭ꯔꯥꯅ ꯌꯥꯝꯅ ꯉꯛꯅ ꯐꯤꯜ ꯁꯥꯏꯟꯁ ꯀꯥꯡꯕꯨꯒ ꯍꯥꯏꯔꯤꯕ꯭ꯔꯥ ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯔꯥꯃꯔꯥꯖꯨꯅ ꯃꯈꯥ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯦ ꯄꯣꯠ ꯆꯩ ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯨꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯣꯝꯒꯤ ꯀꯝꯄꯅꯤꯗ ꯗꯨꯀꯥꯟꯗ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯨꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯠꯂꯒ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯀꯦꯃꯤꯀꯦꯜ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯝꯕ ꯃꯇꯝꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯗꯗꯤ ꯀꯦꯃꯤꯀꯦꯜ ꯌꯥꯎꯗꯕꯅꯤꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯙꯥꯟ ꯂꯥꯛꯇꯨꯅ ꯅꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯂꯤꯕꯁꯤꯡ ꯑꯁꯦ ꯐꯤꯜ ꯁꯥꯏꯟꯁꯀ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯗ ꯀꯥꯟꯅꯕ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯐꯤꯜ ꯁꯥꯏꯟꯁꯇ ꯃꯈꯣꯏ ꯂꯣꯏꯅ ꯑꯣꯟꯁꯤꯜꯍꯟꯈꯤꯕꯅꯤ
ꯑꯩꯈꯣꯏ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯕꯅꯤꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯋꯥꯈꯜ ꯑꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯃꯔꯥꯖꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯁꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯀꯩꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯍꯜꯂꯤꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯛꯄ ꯑꯁꯦ ꯚꯤꯁꯃ ꯀꯝꯄꯅꯤꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ, ꯍꯟꯗꯛꯇ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯇꯥꯕꯤꯔꯝꯗꯦ ꯑꯗꯨꯒ ꯄ꯭ꯔꯙꯥꯟ ꯑꯗꯨꯅꯁꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯕꯤꯔꯛꯂꯤ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯗ ꯇꯝꯂꯝꯃꯤ꯫ ꯔꯥꯃꯔꯥꯖꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯧꯎꯕꯁꯤꯡ ꯑꯗꯣ ꯉꯁꯤꯃꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯗꯣꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯇꯥꯔꯒꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯇꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯤꯁꯃꯅ ꯌꯥꯔꯦ ꯁꯥꯔ, ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯩꯇ꯭ꯔꯥꯅ ꯌꯥꯔꯦ ꯑꯝꯇ ꯅꯪ ꯃꯄꯥꯟꯗ ꯉꯥꯛꯇ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯅ ꯚꯤꯁꯃꯕꯨ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯚꯤꯁꯃꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗꯨꯅ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯍꯜ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯅ ꯂꯣꯏꯗꯣꯔꯕꯅꯤ, ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯌꯦꯡꯉꯨ, ꯆꯍꯤ 3ꯀꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯧꯕꯨꯛꯇ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯆꯥꯏꯕ ꯃꯇꯝꯗ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯅꯤꯜꯁꯤꯡ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯁꯨ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯁꯦ ꯃꯥꯡꯕ ꯇꯥꯛꯄ ꯍꯥꯏꯕꯁꯦ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯣꯡꯂꯕꯅꯤ, ꯑꯗꯨꯒ ꯀꯦꯃꯤꯀꯦꯜ ꯐꯥꯔꯃꯤꯡ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯀꯦꯃꯤꯀꯦꯜ ꯑꯁꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯣꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯚꯤꯁꯃ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯣꯏ ꯇꯧꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯃꯔꯥꯖꯨꯒꯤ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯅꯧꯕ CEO ꯑꯗꯣ ꯑꯍꯜ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯣꯏ ꯇꯧꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯥꯃꯔꯥꯖꯨꯗ ꯇꯝꯂꯝꯃꯤ꯫ ꯔꯥꯃꯔꯥꯖꯨꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯙꯥꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯃꯤꯅꯤ, ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯚꯤꯁꯃꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯏ ꯇꯧꯕ ꯂꯣꯏꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯍꯜ ꯑꯃꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯁꯣꯏ ꯇꯧꯒꯦ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯚꯤꯁꯃꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯚꯤꯁꯃꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯐꯤꯜ ꯁꯥꯏꯟꯁꯀꯤ MDꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯅꯧꯕ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯁꯀꯤ CEO ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯚꯤꯁꯃꯅ ꯂꯥꯛꯇꯨꯅ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯅ ꯑꯗꯣꯝꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯖꯅ ꯄꯤꯕꯤꯕꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯀ ꯃꯔꯤ ꯊꯗꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯃꯀꯣꯛꯇꯣ ꯃꯈꯥꯗ ꯅꯣꯟꯊꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯩꯇ꯭ꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯚꯤꯁꯃꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯣꯝꯅ ꯃꯥꯡꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯟꯒꯅꯤ꯫ ꯚꯤꯁꯃꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯀꯛꯂꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯐꯤꯜ ꯁꯥꯏꯟꯁꯀ ꯂꯣꯏꯅꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯕꯅꯤ, ꯑꯁꯤꯒꯤ ꯑꯍꯟꯁꯤꯒꯇ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯈꯨꯕꯤꯗꯨ ꯐꯥꯗꯨꯅ ꯅꯝꯗꯨꯅ ꯁꯥꯏꯟ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯅꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯁꯦ ꯆꯍꯤ 10ꯗꯤ ꯐꯤꯜ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯔꯥꯃꯔꯥꯖꯨꯅꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯗꯅ ꯂꯧꯎꯕꯁꯤꯡꯕꯨ ꯂꯣꯏꯅ ꯂꯨꯠ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯖꯔꯝꯃꯤ꯫ ꯚꯤꯁꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯁꯣꯏꯕꯗꯒꯤ ꯃꯈꯣꯏꯅ ꯅꯈꯣꯏꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯕꯅꯤ, ꯅꯈꯣꯏꯒ ꯈꯟꯅ ꯆꯩꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯣ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯇꯧꯅꯔꯁꯨ ꯌꯥꯏꯅ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯈꯣꯏꯁꯦ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯀꯦꯟꯁꯦꯜ ꯇꯧꯕꯁꯨ ꯌꯥꯏꯅ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ MDꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯀꯔꯤꯕ ꯀꯦꯟꯁꯦꯜ ꯇꯧꯕ? MDꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯎꯀꯤꯜ ꯇꯔꯥꯒ ꯂꯣꯏꯅꯅꯅꯦ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯊꯝꯂꯒ ꯁꯣꯏ ꯇꯧꯍꯜꯂꯤꯕꯅꯤ, ꯑꯩꯈꯣꯏꯁꯦ ꯑꯄꯪꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯚꯤꯁꯃꯅ ꯑꯩꯈꯣꯏ ꯀꯣꯔꯠꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ MDꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯏꯕꯨ ꯇꯧꯈꯤ ꯇꯥꯔꯒꯗꯤꯅꯦ ꯃꯈꯣꯏꯅꯅꯦ ꯃꯐꯝ ꯑꯁꯤꯒꯤ ꯀꯣꯔꯠꯀꯤ ꯂꯥꯏꯔꯗꯅꯅꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯎꯕꯗꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯁꯦ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯚꯤꯁꯃꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯨꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ MD ꯑꯗꯨꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯍꯟꯕꯅꯤ꯫ ꯃꯁꯤꯗꯤ ꯐꯠꯃꯟ ꯂꯥꯛꯃꯟꯗꯦ, ꯍꯦꯟꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯚꯤꯁꯃꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯍꯦꯟꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯒꯤꯗ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯅꯈꯣꯏꯒꯤꯅꯦ ꯀꯝꯄꯅꯤ ꯑꯗꯨꯗ ꯌꯧꯍꯟꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯗꯨꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯠꯂꯕ ꯃꯇꯨꯡꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯦꯃꯤꯀꯦꯜ ꯌꯥꯎꯋꯦꯅ ꯕꯗꯅꯥꯝ ꯇꯧꯔꯒ ꯈꯨꯡꯒꯪꯁꯤꯡꯒꯤ ꯃꯤꯁꯤꯡ ꯑꯕꯨ ꯁꯥꯎꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯗꯨꯅ MDꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯦꯝꯗꯒꯤ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯊꯟꯇꯁꯨ ꯏꯀꯥꯏꯖꯔꯝꯃꯤ ꯅꯣꯏꯅꯗꯤ ꯄꯣꯠꯆꯩ ꯌꯧꯔꯛꯇꯦꯅ ꯈꯜꯂꯤꯕ ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯄꯣꯠꯆꯩꯗꯣ ꯍꯟꯇꯣꯔꯛꯂꯤꯕꯅꯤꯅ ꯈꯜꯂꯤꯕꯅꯤ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯝꯗꯤ ꯃꯌꯥꯝꯕꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗ ꯚꯤꯁꯃꯅ ꯍꯥꯏꯔꯦ ꯃꯈꯣꯏꯒꯤ ꯆꯦꯁꯤꯡ ꯑꯁꯦ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯦꯁꯤꯡ ꯑꯁꯤꯗ ꯁꯣꯏ ꯇꯧꯔꯦ ꯍꯥꯏꯗꯨꯅꯁꯨ ꯀꯤꯅꯤꯡꯉꯥꯏ ꯊꯣꯏꯗꯣꯛꯅ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯙꯥꯟꯒꯤ ꯃꯤ ꯑꯗꯨꯅ ꯚꯤꯁꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯚꯤꯁꯃꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯄ꯭ꯔꯙꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯡꯒꯤ ꯐꯨꯔꯝꯃꯤ ꯀꯥꯎꯕꯕꯨ ꯌꯥꯎꯕ꯭ꯔꯣ ꯊꯤꯟꯕꯕꯨ ꯌꯥꯎꯕ꯭ꯔꯣ ꯃꯈꯣꯏꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯚꯤꯁꯃꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯕꯂꯔꯥꯝꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯆꯩꯇ꯭ꯔꯥꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯚꯤꯁꯃꯅ ꯑꯦꯝꯗꯤꯒꯤ ꯃꯌꯥꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯆꯦ ꯑꯗꯨ ꯄꯤꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯝꯗꯤꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯆꯦ ꯑꯗꯨ ꯚꯤꯁꯃꯗ ꯁꯤꯟꯅꯔꯝꯃꯤ ꯚꯤꯁꯃꯅ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯦꯒꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯅ ꯂꯪꯊꯣꯛꯂꯝꯃꯤ ꯕꯂꯔꯥꯝꯅꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛ ꯑꯁꯦ ꯗꯁꯥ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯗꯁꯥ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯃꯔꯥꯖꯨꯅ ꯚꯤꯁꯃꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯚꯤꯁꯃꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯐꯤꯜ ꯁꯥꯏꯟꯁꯀꯤ ꯑꯦꯝꯗꯤꯅ ꯈꯕꯔ ꯄꯥꯒꯦ ꯇꯧꯕ ꯃꯇꯝꯗ ꯈꯕꯔꯗ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡꯒꯤ ꯑꯦꯗꯚꯔꯇꯥꯏꯖ ꯎꯔꯝꯃꯤ ꯑꯦꯗꯚꯔꯇꯥꯏꯖ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯦꯝꯗꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯐꯣꯟꯗꯁꯨ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯦꯗꯚꯔꯇꯥꯏꯖ ꯀꯌꯥ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯔꯗꯤꯡ ꯀꯌꯥꯗꯁꯨ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯦꯗꯚꯔꯇꯥꯏꯖ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯦꯝꯗꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯁꯤꯒꯤ CEO ꯑꯁꯤꯒ ꯑꯝꯇ ꯎꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯦꯝꯗꯤ ꯃꯌꯥꯝꯕꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯧꯔꯨ ꯃꯍꯥꯛ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯥꯛꯆꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯚꯤꯁꯃꯅ ꯁꯦꯅꯤꯌꯔ ꯚꯤꯁꯃ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯃ ꯇꯥꯏ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯎ ꯍꯥꯏꯗꯨꯅ ꯚꯤꯁꯃꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯝꯃꯤ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯃꯥꯟꯅꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯚꯤꯁꯃꯅ ꯑꯗꯨꯗꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯁꯤꯁꯨ ꯍꯣꯡꯇꯣꯛ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯚꯤꯁꯃꯅ ꯍꯥꯏꯔꯦ ꯃꯗꯨꯃꯛꯇꯤ ꯉꯝꯃꯣꯏꯗ ꯑꯩꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅ ꯍꯣꯡꯍꯟꯕꯅꯤ ꯅꯪꯉꯣꯟꯗꯗꯤ ꯃꯣꯇꯤꯚꯦꯁꯟ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯆꯨꯝꯅꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯈꯛꯇꯅꯤ ꯗꯔꯀꯥꯔ ꯑꯣꯏꯗꯣꯔꯤꯕꯁꯤ ꯚꯤꯁꯃꯅ ꯁꯦꯅꯤꯌꯔ ꯚꯤꯁꯃꯗ ꯍꯪꯂꯝꯃꯤ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯃꯗꯨꯗ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯍꯥꯏꯔꯛꯏ ꯑꯩꯅꯅꯦ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯩ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯑꯩꯁꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯦ ꯐꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯂꯩꯕꯥꯛ ꯑꯁꯤꯅ ꯐ ꯇꯥꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯐꯗꯣꯔꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯔꯨ ꯑꯐꯕ ꯍꯨꯟ ꯇꯥꯔꯒꯗꯤ ꯑꯐꯕ ꯄꯥꯝꯕꯤ ꯍꯧꯒꯅꯤ ꯑꯗꯨꯒ ꯐꯠꯇꯕ ꯍꯨꯟ ꯇꯥꯔꯒꯗꯤ ꯄꯥꯝꯕꯤꯗꯣ ꯍꯧꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯄꯥꯝꯕꯤ ꯁꯤꯡꯕꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯅ ꯏꯊꯟꯗ ꯂꯩꯕꯒꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯨꯡꯁꯤꯖꯔꯨꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯤꯁꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯁꯤꯗ ꯁꯣꯏꯔꯕꯅꯤꯅꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯕ ꯚꯤꯁꯃ ꯑꯗꯨ ꯅꯨꯄꯤ ꯊꯤꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯄꯨꯁꯜꯂꯛꯄꯅꯤ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯚꯤꯁꯃꯅ ꯆꯩꯇ꯭ꯔꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯒ ꯈꯥꯏꯅꯗꯨꯅ ꯂꯩꯍꯧꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯖꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯤꯁꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯚꯤꯁꯃꯅ ꯅꯪ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯏꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯚꯤꯁꯃ ꯑꯗꯨ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯐꯤꯜ ꯁꯥꯏꯟꯁꯀꯤ ꯑꯦꯝꯗꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯧꯔꯛꯈꯤꯔꯝꯃꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗꯤ ꯂꯦꯇꯤꯆꯨꯠ ꯑꯃꯁꯨꯡ ꯂꯣꯡꯒꯤꯆꯨꯠꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯑꯦꯝꯗꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯦꯝꯗꯤ ꯑꯗꯨꯅ ꯚꯤꯁꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯃꯤ ꯚꯤꯁꯃꯕꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯝꯗꯤ ꯑꯗꯨꯅ ꯀꯧꯔꯝꯃꯤ ꯑꯦꯝꯗꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯁꯦ ꯐꯣꯟ ꯇꯧꯔꯒ ꯀꯧꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯅꯪꯒ ꯑꯩꯒꯅꯦ ꯑꯁꯨꯝ ꯌꯦꯡꯅꯗꯨꯅ ꯂꯩꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯗꯤꯜ ꯑꯃ ꯄꯤꯕ ꯄꯥꯝꯃꯤ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯃꯐꯝ ꯑꯗꯨꯗ CEO ꯑꯣꯏꯅꯤ ꯑꯣꯏꯔꯣꯏꯁꯨ ꯈꯪꯗꯦ ꯑꯩ ꯅꯪꯕꯨ CEO ꯑꯣꯏꯍꯟꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯤꯟꯅꯔꯁꯤ ꯑꯗꯨꯒ ꯈꯨꯡꯒꯪꯁꯤꯡ ꯑꯁꯤ ꯌꯦꯟꯊꯣꯛꯅꯁꯤ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ ꯑꯩꯅ ꯃꯤꯑꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯐꯔꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯅ ꯐꯪꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯐꯪ ꯇꯥꯔꯒꯗꯤ ꯂꯧ ꯎꯕꯁꯤꯡꯗ ꯀꯌꯥꯝ ꯀꯥꯟꯅꯅꯤ ꯑꯩꯉꯣꯟꯗꯁꯨ ꯀꯌꯥꯝ ꯀꯥꯟꯅꯒꯅꯤ ꯌꯦꯡꯉꯨ
ꯑꯗꯨꯒ ꯅꯪꯉꯣꯟꯗꯁꯨ ꯀꯌꯥꯝ ꯀꯥꯟꯅꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯍꯥꯛꯅ ꯈꯟꯖꯕ ꯇꯥꯔꯦ ꯅꯪꯁꯦ ꯃꯇꯧ ꯀꯔꯝꯅ CEO ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯒꯨꯟꯗꯥꯒ ꯆꯞ ꯃꯥꯟꯅꯩ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯁꯀ ꯌꯦꯡꯅ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯃꯈꯥꯗꯅꯤ ꯂꯩꯔꯤꯕꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ MD ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯚꯤꯁꯃꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯚꯤꯁꯃꯅ ꯐꯨꯊꯔꯝꯃꯤ ꯚꯤꯁꯃꯅ ꯃꯈꯥ ꯇꯥꯔꯦ ꯑꯩꯅ ꯅꯪꯒꯤ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯐꯨꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ MDꯒꯤ ꯃꯌꯥꯝꯕ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯪ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯗꯕ꯭ꯔꯥ ꯃꯉꯣꯟꯗ ꯂꯧꯎꯕ ꯍꯥꯏꯕꯁꯦ ꯀ꯭ꯔꯤꯀꯦꯠꯀ ꯆꯞ ꯃꯥꯟꯅꯗꯦ ꯇꯦꯁ ꯃꯦꯠꯆꯄꯨ 1 ꯗꯦ ꯑꯣꯟꯊꯣꯛꯄ 1 ꯗꯦꯕꯨ 20 ꯑꯣꯟꯊꯣꯛꯄ ꯂꯧꯎ ꯁꯤꯡꯎꯕ ꯑꯁꯦ ꯖꯨꯒꯣꯠ ꯆꯥꯔꯛꯇ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯑꯁꯨꯃꯛ ꯇꯦꯟꯁꯤꯜꯂꯛꯀꯅꯤ ꯑꯩꯅ CEO ꯑꯁꯦ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯈꯨꯡꯒꯪꯗꯤ ꯂꯥꯏꯗ ꯅꯪꯉꯣꯟꯗꯅꯦ ꯂꯝ ꯑꯦꯀꯔ ꯑꯃ ꯐꯥꯎ ꯄꯤꯔꯣꯏ ꯚꯤꯁꯃꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ MD ꯑꯗꯨꯅ ꯉꯥꯏꯈꯣ ꯑꯩꯅꯅꯦ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯤꯛ ꯇꯧꯔꯒ ꯀꯧꯔꯛꯄꯗꯤ ꯌꯥꯔꯒ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯗꯣ ꯃꯨꯟꯕꯗꯤ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯚꯤꯁꯃꯅ ꯑꯁꯦꯡꯀꯤꯔꯅꯦ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕ ꯅꯠꯇꯦ ꯑꯩꯅꯅꯦ ꯅꯪꯁꯦ ꯑꯩꯒ ꯎꯅꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯈꯜꯍꯟꯕꯅꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯅꯪꯒꯤ ꯈꯕꯔꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯥꯞꯄꯛꯏꯗꯣ ꯃꯗꯨꯁꯨ ꯑꯩꯅ ꯍꯥꯞꯍꯟꯕꯅꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯊꯥꯍꯜꯂꯛꯏꯗꯨꯁꯨ ꯑꯩꯅ ꯊꯥꯍꯜꯂꯛꯄꯅꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯍꯣꯔꯗꯤꯡ ꯎꯔꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯊꯦꯜꯍꯟꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤꯗ ꯑꯩꯒ ꯎꯅꯕꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯥꯝꯍꯟꯕꯅꯦ ꯑꯁꯦ ꯅꯪꯅꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯅꯪꯅ ꯏꯔꯤꯕꯅꯦ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯏꯗꯅ ꯂꯣꯏꯗꯅ ꯐꯤꯂꯝꯗꯨ ꯄꯨꯊꯣꯛꯈꯤꯗꯅ ꯐꯨꯜ HDꯗ ꯐꯣꯡꯈ꯭ꯔꯕꯅꯤ ꯑꯩꯗꯤꯅꯦ ꯑꯩ ꯀꯅꯥꯝꯇꯗ ꯈꯟꯅꯍꯧꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧ ꯇꯥꯔꯗꯤꯅꯦ ꯑꯩ ꯂꯦꯝꯅ ꯊꯥꯗꯦ ꯑꯗꯨ ꯅꯪ ꯌꯥꯝ ꯍꯦꯟꯅ ꯈꯟꯕ ꯃꯥꯜꯂꯤ ꯆꯥ ꯊꯧ ꯆꯥꯗ ꯌꯥꯎꯔꯤꯕ ꯆꯥ ꯃꯅꯥꯗꯨꯁꯨꯅꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯚꯤꯁꯃ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯚꯤꯁꯃꯅ ꯆꯩꯇ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯡꯒꯪ ꯈꯔꯗ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯔꯦ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯆꯩꯇ꯭ꯔꯥꯅ ꯚꯤꯁꯃꯗ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯚꯤꯁꯃꯅ ꯀꯔꯤꯅꯣ ꯑꯩꯁꯦ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯁꯦꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯩꯇ꯭ꯔꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯑꯁꯨꯝꯅ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯅꯪ ꯑꯩ ꯁꯥꯎꯔꯦ ꯈꯜꯂꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯥꯏꯒꯦꯅ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯉꯣꯟꯗ ꯀꯝꯄꯅꯤ ꯑꯁꯨꯛ ꯆꯥꯎꯔꯕꯁꯤꯒꯤ CEO ꯑꯣꯏꯍꯜꯂꯕ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯃꯥꯏꯗ ꯑꯩꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯝꯇ ꯎꯈꯤꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ CEO ꯑꯣꯏꯕ ꯂꯥꯛꯂꯤꯕꯅꯤꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩ ꯅꯪꯁꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯔꯥ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯁꯦ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯒꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯁꯤꯒꯤ ꯀꯝꯄꯅꯤ ꯑꯃꯁꯨꯡ ꯑꯩꯕꯨ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯒꯅꯨ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯕꯤꯗ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯂꯁꯤ ꯚꯤꯁꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯆꯩꯇ꯭ꯔꯥꯗ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯇ꯭ꯔꯥꯗ ꯍꯪꯂꯝꯃꯤ ꯆꯩꯇ꯭ꯔꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯚꯤꯁꯃꯅ ꯆꯩꯇ꯭ꯔꯥꯕꯨ ꯆꯦꯖꯟꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯂꯕꯅꯤ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯇꯥꯏ ꯃꯗꯨꯗ ꯚꯤꯁꯃꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯥꯝꯅꯤꯡꯉꯁꯨ ꯄꯥꯝꯖꯁꯅꯨ ꯑꯩ ꯂꯨꯍꯣꯡꯕꯗꯤ ꯅꯪꯒ ꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯂꯔꯥꯝꯅ ꯐꯨꯗ ꯏꯟꯁꯄꯦꯛꯁꯟ ꯀꯥꯡꯕꯨꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯚꯤꯁꯃ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯗ ꯀꯦꯃꯤꯀꯦꯜ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯕꯨ ꯀꯧꯔꯝꯃꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜ ꯌꯥꯝꯅ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ MD ꯑꯗꯨ ꯄꯨꯜ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯅꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯅꯤꯌꯔ ꯚꯤꯁꯃ ꯑꯗꯨ ꯋꯥꯟꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯚꯤꯁꯃꯗ MD ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯅꯪ CEO ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯂꯣ ꯌꯥꯔꯦ ꯋꯥꯈꯜ ꯑꯗꯣ ꯑꯗꯨꯒ ꯅꯈꯣꯏ ꯀꯝꯄꯅꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯗ ꯀꯦꯃꯤꯀꯦꯜ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯟꯗꯣꯛꯂꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯆꯍꯤ 90ꯃꯨꯛꯇꯤ ꯂꯦꯞꯇꯕꯤꯗ ꯂꯩꯔꯅꯤ ꯑꯗꯨꯒ ꯅꯣꯏꯕꯨ ꯀꯅꯥꯝꯇꯅ ꯊꯥꯖꯕꯤꯔꯔꯣꯏ ꯆꯍꯤ 90ꯃꯨꯛ ꯃꯤꯅ ꯊꯥꯖꯔꯛꯄꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯔꯕꯅꯤ ꯑꯗꯨꯒ ꯕꯣꯔꯗ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯅꯪꯕꯨ CEOꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯗꯕꯅꯤ ꯅꯪ CEO ꯑꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯕꯅꯤ ꯍꯅꯨꯕ ꯑꯗꯣ ꯄꯥꯝꯕꯤ ꯁꯤꯡꯕꯤꯗ ꯌꯥꯝꯅ ꯄꯥꯝꯖꯗꯥꯏ ꯑꯗꯨ ꯇꯥꯔꯗꯤ ꯃꯍꯥꯛ ꯑꯁꯦ ꯄꯥꯝꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯦ ꯃꯥꯡꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪꯅꯅꯦ CEO ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯄꯥꯝꯕꯤ ꯑꯃ ꯒꯤꯐ ꯑꯣꯏꯅ ꯄꯤꯕꯅꯤ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯣ ꯇꯣꯏꯅ ꯇꯣꯏꯅ ꯀꯛꯊꯠꯇꯕ ꯌꯥꯗꯕꯅꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯀꯛꯊꯠꯄ ꯃꯇꯝꯗ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯑꯃ ꯊꯣꯛꯄꯅꯤ ꯑꯆꯝꯕ ꯄꯥꯝꯕꯤ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯃꯗꯨꯒꯤ ꯄꯥꯝꯕꯤꯗꯣ ꯍꯥꯏꯕ꯭ꯔꯤꯗ ꯄꯥꯝꯕꯤ ꯑꯣꯏꯕꯅꯤ ꯒ꯭ꯌꯥꯁ ꯑꯗꯨꯅ ꯅꯔꯚꯁ ꯁꯤꯁꯇꯦꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯤ ꯑꯗꯣ ꯁꯤꯅꯤꯡ ꯆꯤꯠꯇ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯤ ꯑꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯦ ꯂꯦꯡꯕ ꯈꯣꯠꯄ ꯌꯥꯍꯟꯗꯕꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯗꯕꯅꯤ ꯍꯌꯦꯡꯗꯒꯤ ꯄ꯭ꯔꯗꯛ ꯂꯣꯟꯆ ꯇꯧꯒꯅꯤ ꯑꯗꯨꯒ ꯚꯤꯁꯃꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯌꯥꯝ ꯑꯗꯨ ꯊꯥꯔꯒ ꯅꯍꯥꯛꯅ ꯃꯈꯣꯏꯗ
ꯀꯔꯝꯅ ꯅꯝꯊꯥꯛꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯁꯟꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒ ꯑꯩꯒ ꯀꯣꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯁꯦ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯣꯏꯗꯣꯔꯕꯅꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯁꯦ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯀꯝꯄꯅꯤ ꯑꯣꯏꯔꯗꯕꯅꯤ ꯐꯤꯜ ꯁꯥꯏꯟꯁ ꯀꯝꯄꯦꯅꯤꯒꯤ ꯇꯦꯟ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯂꯣꯟꯆ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯑꯃꯁꯨꯡ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯤꯁꯇꯔ ꯑꯖꯦ ꯕꯔꯃꯥꯁꯨ ꯂꯥꯛꯂꯝꯃꯤ MD ꯑꯗꯨꯅ ꯃꯌꯥꯝꯗ ꯄꯣꯠꯁꯛ ꯑꯁꯤꯅ ꯂꯧꯎꯕꯁꯤꯡꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯃꯤꯀꯦꯜ ꯑꯃꯁꯨꯡ ꯐꯔꯇꯤꯂꯥꯏꯖꯔꯒꯤ ꯃꯟꯇ꯭ꯔꯤ ꯑꯖꯦ ꯕꯔꯃꯥꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯂꯧꯎꯕ ꯑꯃꯒꯤ ꯃꯆꯥꯅꯤ ꯂꯧꯎꯕ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯆꯥꯛ 3ꯂꯛ ꯄꯤꯖꯔꯕꯁꯨ ꯃꯁꯥꯃꯛꯇꯤ ꯆꯥꯛ ꯑꯃꯈꯛꯇ ꯆꯥꯗꯨꯅ ꯇꯣꯛꯏ ꯃꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯗꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁꯇꯔ ꯔꯥꯘꯕꯟꯒ ꯑꯩꯒ ꯎꯅꯈꯤ ꯃꯁꯤꯒꯤ ꯄ꯭ꯔꯗꯛ ꯏꯟꯁꯇꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯅ ꯂꯧꯎ ꯁꯤꯡꯎꯕꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤꯁꯦ ꯍꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯄꯦꯟꯖꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄ꯭ꯔꯗꯛ ꯑꯁꯦ ꯂꯩꯕꯥꯛ 13ꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯊꯤꯡꯈ꯭ꯔꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯅ ꯁꯦꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯂꯩꯕꯥꯛꯁꯦ ꯑꯃꯥꯡ ꯑꯇꯣꯏ ꯊꯣꯛꯍꯜꯂꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯇꯨꯅ ꯌꯦꯡꯉꯝꯃꯤ ꯔꯥꯘꯕꯟꯁꯨ ꯉꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯄ꯭ꯔꯗꯛ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯊꯤꯡꯉꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯦ ꯄꯋꯥꯔꯗ ꯂꯥꯛꯂꯕꯅꯤꯅ ꯃꯁꯤ ꯑꯩꯅ ꯊꯤꯡꯕ ꯉꯝꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯁꯤꯖꯤꯟꯅꯍꯟꯈꯤꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯑꯔꯥꯞꯄ ꯖꯒꯥꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤ ꯇꯤꯝꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯦ ꯃꯈꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯏꯟꯗꯕ ꯃꯌꯥꯝ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯈꯨꯗꯛ ꯑꯁꯤꯗ ꯃꯁꯤꯒꯤ ꯀꯝꯄꯅꯤꯒꯤ ꯂꯥꯏꯁꯦꯟꯁ ꯑꯁꯦ ꯂꯣꯏꯅ ꯀꯛꯊꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯔꯥꯘꯕꯟꯗꯤ ꯉꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ CBI ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ CBIꯕꯨ ꯅꯦꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯄ꯭ꯔꯦꯁꯃꯦꯟ ꯀꯌꯥꯅ ꯔꯥꯘꯕꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯘꯕꯟ ꯃꯃꯥꯡꯊꯛꯇ ꯚꯤꯁꯃꯅ ꯉꯥꯡꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯉꯥꯡꯖꯈꯤꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯖꯍꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯘꯕꯟ ꯑꯗꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯚꯤꯁꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯘꯕꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯍꯅꯨꯕꯗꯣ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗꯤ ꯀꯩꯝꯇ ꯁꯣꯛꯈꯤꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯤꯗꯨꯒ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯀꯌꯥꯔꯛꯇꯤ ꯋꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯊꯦꯡꯈꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯏꯁꯣꯔ ꯐꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯚꯤꯁꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯚꯤꯁꯃꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯏꯁꯤꯡꯗꯒꯤꯁꯨ ꯍꯦꯟꯅ ꯁꯦꯡꯏ ꯑꯗꯨꯒ ꯅꯪꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯩ ꯈꯛꯇꯅ ꯇꯧꯕ ꯅꯠꯇꯦ ꯃꯤ 3ꯅꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯑꯩ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯦꯅꯤꯌꯔ ꯚꯤꯁꯃꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯤꯕꯗꯨꯗꯤ ꯃꯍꯥꯛ ꯂꯥꯏꯍꯧ ꯇꯧꯕꯒꯤ ꯌꯧꯕꯅꯤ ꯅꯪꯒꯤ ꯄꯥꯝꯕꯤꯗꯨꯅ ꯅꯠꯇꯦ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯂꯩ ꯑꯗꯨꯗꯤ ꯅꯪꯅ ꯇꯥꯟꯊꯣꯔꯛꯈꯤꯕ ꯄꯔꯤꯃꯜꯗꯨꯅ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯃꯥꯡꯗ ꯃꯗꯨꯗꯒꯤ ꯅꯪꯅ ꯊꯨꯒꯥꯏꯔꯤꯕ ꯂꯩ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯅꯕ ꯂꯩꯁꯨ ꯅꯠꯇꯅ ꯁꯦꯅꯤꯌꯔ ꯚꯤꯁꯃꯗ ꯄꯤꯒꯗꯕ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯂꯩ ꯑꯃ ꯊꯤꯔꯒ ꯁꯦꯅꯤꯌꯔ ꯚꯤꯁꯃꯗ ꯄꯤꯈꯤꯕꯅꯤ ꯀꯝꯄꯅꯤꯗ ꯔꯦꯗ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯄꯥꯎ ꯑꯁꯦ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯗꯕ ꯑꯃꯅ ꯃꯐꯝ ꯑꯗꯨꯒꯤ SCP ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯌꯥꯅꯨꯄꯥꯒꯤ ꯀꯝꯄꯅꯤꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯑꯩꯅ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯃꯨꯛꯀ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯑꯃ ꯆꯠꯈꯤꯕꯅꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯗꯨꯅ ꯑꯣꯏꯗ ꯄꯥꯗꯕ ꯄꯥꯎ ꯇꯝꯁꯤꯜꯂꯤꯗꯨ ꯐꯣꯟ ꯇꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯂꯔꯥꯝꯗ ꯈꯤꯡꯉꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯂꯔꯥꯝꯗꯨ ꯍꯨꯔꯥꯟꯕ ꯐꯥꯕꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯂꯣꯟꯆ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯀꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯁꯤꯗꯤ ꯂꯩꯕꯥꯛ 8ꯅ ꯕꯦꯟ ꯇꯧꯈ꯭ꯔꯕ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯒ ꯑꯁꯨꯛ ꯆꯤꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯂꯣꯟꯆꯁꯦ ꯊꯤꯡꯒꯗꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯑꯁꯦ ꯃꯟꯇ꯭ꯔꯤꯗꯨꯒ ꯎꯅꯕ ꯇꯥꯔꯝꯃꯤ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯎꯅꯒꯅꯤ ꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯨꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯎꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯑꯩꯒꯤ JP ꯑꯪꯀꯜ ꯔꯤꯄꯣꯔꯇꯔ ꯑꯣꯏꯕꯗꯣ ꯃꯥꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯑꯩꯅ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯄꯥꯈꯠꯇꯨꯅ ꯀꯥ ꯑꯃꯗ ꯂꯣꯠꯄ ꯆꯪꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯁꯥꯔꯥꯗꯣ ꯂꯩꯔꯝꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯃꯥꯕꯨ ꯃꯐꯝꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯥꯅꯁꯨ ꯑꯩ ꯎꯕꯗ ꯉꯛꯂꯝꯃꯤ इखंग खंगौदना मंत्री अदो फिबम अमर थोलक्लमी फिबम अदुदि यान फिबम चादब मोंग वरमी मखोय नि से मफम अदुना नुंगाइबा लाकपजानी मंत्री अदुना आइगी ngakte यालेबा आई कार्ड असी उबा मतमदा आइबु रिपोर्टर ने खलमी अदुगा आइगी थबाकता थेलेबा पेन असिना कैमरा यावरबा कोलम ने खलदुना महाना याम किजरदुना मसिगी वाफम असे
न्यूज़ हापीगनो हाइदुना हाइमनबदगी अइना मंगोंदा नंगी प्रोडक्ट की वारीसिंग असे मंगोंदा लोइना लीबने दुगा महाकनसु यामना पामा पोट अमसु ओइरमे दुगा महाक उपायसु लेतबा अइना हाइबसु इंदबा यादबगी महाकना याखिबनी बिस्मना सरादा मसी करमना तौरिबनो हाइदुना हंगबा मतमदा नंगागे प्री वेडिंग पार्टी दा उनखिदना महाक असना पोस्ट वेडिंग पार्टी दा उनबनी महाकसु हैदराबाद लाखो मतमदा थेंगनखिबनी अदुगा महाकना आइबु पामखिबनी अदुगा अइना महाक पैसा सिंग असे पामखिबनी हैदराबाद लापो खुदिंगी महाक आइगा असुमना उनै मधुरा बिस्मना होटल सिददी यामना खुदोंग थिंगे ओइद्रा हाइदुना हाइबा मतमदा सी होटल सिदि मागिनी हाइदुना हारखि बिस्मना मंत्री अदुरा उनसलगा अजु ननने मसिदा इरिबो वासिंग असे लोइना हागेदबनी प्रजागिने थमोइबुने जोय तोबो ngam नंगने मथंगी इलेक्शन अदुसु जोय तोबो ngमदुरिबनी मधुरा मिनिस्टर अदुना होय लोइना हागेनी हाइदुना हारखि राघवना मथना नोक्सेल अदुना हाय अखोइना मथौना फरबा कनबा मिसिंगदगी लांदि ngamba या अदुबु अखोइ लाइबग असिदगिदि कनानाबु चेंदुरिबगे नंगदि नराइबो यामना फबा मिनी हनुबा अदुना नंगबु खलिबसे यामना फरबा जानी अदु मार नंगसे करमना खलिबा जानो मधुरा बिस्मना हाय मधुगी पाखुम अदुदि आइगोंदसु लेते मसी कुंथा माथोइनि सुबा नुमिनि मधुई पाखुम अदो आइ फंगब्रा येंगुगे हायदुना महाक सेनियर बिस्मगी मनाक्ता लाक्रमी सेनियर बिस्म दु कॉन्फ्रेंस अमा तौदुना लेरमी अखोइ कयागी लाइबक अमसुंग कंपनी मराइबा असे अमद हेता पंपीदा पीबा यादे अइना महाकपु इहान हाना हेक थेनखिबा मतम अदो महाक असे आइगी फ्यूचर ओइबा यायना खनखिबनी सेनियर बिस्मगा हेक थेनखिबा टाइमिंग असि फिल्मगी हौरप मतमदा बिस्मना पाइप अमा पाइदुना मी खरा फुदुना लेरंबा टाइमिंग अदु ओरमी महाना मी खरा फुरिबा दुदि सेनियर बिस्मबु मी खरने अटैक तौरपदगी सेनियर बिस्मबु महाना फुरदुना कनखिबा ओरमी सेनियर बिस्मना मखा तारै नोमा मतम खरगी मतुंगदा मीटिंग अमदा महाना ऑर्गेनिक फार्मिंग मतांदा फजना हाइखिबनी अदु वाइना महासे थिजंबा मतंदनि महाक असिदि दिर्गी फेल ओइबा मी ओइलेमे अदुमक्तबु महाना महाकी नुसिजबि चित्रागिदमक्ता महाना मसिगी हिरम असिदा फजना तम्मे महाना महाकी मथौना अमसुंग वाखलोंग लोइनेना अमुता उनखिद्रिबा मिसक अमबु महाना मथवाइ गनबिखिबनी मिकुप अदुदगिनि अइना महाकना महाकी मिसिंगसे हाइबदि महाकी कंपनी असि महाकी इमुंग मनुंगनि खनगिनि हाइबसे अइना खंखिबनी महाना माकी नुसिबबु फंगनबैदमक्ता महाना चटपा ngमोइदबा जगा अमत लेरोय महाना अइगे मंगलानबु नुसिबिबा तारगदि अइगे मंगलासे महाना सीद्रि फावबा अदुमक मफावना दुना लेहनगनि हाइबसे अइगे थाजबनी हंदकी नुमि कुंथानि सिदा महाना मराइबक थिरमलदबा खुंगंग अमबु कनखिबनी सरकार दा यामना खुदोंग थिबा ओइगदबा हिदाक अमबु महाना थिंगनखिबनी महाकुम मतिक चारबा मी अमबु अखोइना कदाइदा थिरुगनी मरम अदुना ngasiगी निमित्तगी महाकसे कंपनी असिगी CEO अमसुंग MD ओरगनी हाइदुना सेनियर बिस्मना लौथोक्लमी मसिगी डिसीजन असिदा कना करी हाइनिंगी हाइदुना हंगबा मतमदा मिपुम खुदिमना लोइना सपोर्ट तौरमी चैत्रा यामना हराउजरमी बिस्मना CEO ओइब्रा थिंगदबा बलराम अदुसु ACP किमनखिदुना बिस्मदा सपोर्ट तौरदुना मयामदा बिस्म असि यामना फबा CEO ओइगदोरिबनि हाइदुना बोत लौथोक्तुना लेरमी मतवसुमना बिस्मना CEO ओइदुना फिल्म असिदा हैप्पी एंडिंग हाइबदो ओइकी सोमनाकना पोस्ट क्रेडिट की सिनदना राघवन हॉस्पिटल लेरिंगे टाइमिंग अदुदा मयामबदुना कना फमलमी मदुदा राघवन मयामबदा नन बिहारदगी मी खरा थारकलगा हनुबदो हालंगनी हादुना कंदोखिबनो अइना ममांगदा गुंडा सिंगरो थादुना बिस्मबु हानबो होलंगिबनी ननि करम कना थारिनो हादुना राघवन हंगमी नंगना लेपता लेरिंगे थाखिबनी अयु गुंडा सिंगदसु महाना फुखिबो ओरे माले मदुदा राघवन हरे नंगनने गुंडा सिंगरो थारमद्रदिने बिस्मदो मयुमदे लेजरंगबदबा अदुगा CEO ओइबा बिस्मदुसुने अतोपा लंबी मसलमगदबनी नंगना मखोयनिसे उननबा सिनबनीने अदु नंगना आइबु मफम सिदा यहोलेबनेबा अइगोना तारिबदा सासिदेदि बिस्मनने खनबने अदुबु नंगना थोन मंगा तो ओइ लेरमे हलमुति बल्गेरियादगी कौसिरा हाइबा मतमदा राघवन अदुमायना तौतादे अइ थंदा सिजरनी हादना हारकी राघवनगिदमक्ता सेंबिरिबा हाइ मेयेदुसु मयामना साक्तोखिरमी बिस्म अमसुंग चैत्रागी लुहोंगबा मतम अदुदा जेपी अंकल अदु मथा सादुना लेरमी मपाना कइगिनो हाइनुरा हंगबा मतमदा देवानदी हौजिक फावबा बिस्मसे सेनियर बिस्मगी मसुनुपानीना अदुम खंदुना लेरिबनी करिगुम माना मसी खंगलक तारगदि कमदौदुना हाइदुना मथा साबो ओरमी SCP की हवलदार अदुना साना ट्रेनिंग पीबदगी महागसे CEO ओइरेने हाइदुना हराउजरमी देवाना हरे अइना मंगोदा अइगी चानुपी पीरिबसे महागसे CEO ओइबगी नते सेनियर बिस्मगी मसुनुपानी हाइबगी दमक्ता पीबनी हाइदुना हारकी
ꯃꯗꯨꯅ ꯍꯣꯄꯜꯗ ꯑꯗꯨꯅ ꯅꯪꯗꯤ ꯀꯔꯝꯗꯧꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯅꯤꯌꯔꯅꯤ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ JP ꯑꯃꯁꯨꯡ ꯚꯤꯁꯃꯒꯤ ꯃꯄꯥ ꯑꯗꯨꯅ ꯗꯦꯕꯥꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ SCP ꯑꯣꯏꯔꯤꯕ ꯑꯁꯤꯁꯨ ꯀꯔꯞꯁꯟ ꯇꯧꯔꯒ ꯄꯩꯁꯥ ꯄꯤꯖꯔ ꯑꯣꯏꯈꯤꯕꯅꯤ ꯃꯦꯗꯜꯒ ꯐꯪꯂꯤꯕ ꯑꯗꯨꯁꯨꯅꯦ ꯂꯩꯗꯨꯅ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗ JPꯅ ꯑꯩꯅ ꯍꯦꯟꯅ ꯈꯪꯏꯗ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯤꯁꯃ ꯑꯃꯁꯨꯡ ꯆꯩꯇ꯭ꯔꯥ ꯂꯨꯍꯣꯡꯗꯨꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯈꯤ ꯃꯌꯥꯝ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯇꯝꯃꯜꯂꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯤꯖꯔꯕꯅꯤ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯕꯤꯒꯦ ꯄꯥꯔꯠ 1ꯅ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯄꯥꯔꯠ 2ꯅ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ